Lakhipuronline puthok saba Mars ki tang taranipan Leibak pokpa numit ki Khomjinba Pao tabirasi Ahan bada maruoy papao silchar da flyover gi thabak kharani sida hawgadoriba sida Congress na aranba pau sandokle haina MLA Sri Depayon na penaba phongdokre Hanagi BJP gi MLA Kaliranjan Deb ki machanupa Kumarjit amasung Hanagi DFO Mujibur Rahman Chaudhary Congress ta join tawkre Ningtam Lanmi Bir Sambudan Phanglogi mapung phaba mitamama Assam University ki campus ta maikum hangdokre Assam ki Mukhyamantri Dr. Himanta Biswa Sharma ngasi silchar da laktuna Ramkrishna Mission ki mandir sangaragani Sri Sri Radha Govinda Mandir Committee Kawhati ki lamjing makhada holy competition pangthokre amasung Thiba khangdana leiriba luang them Mukesh ki langla langjin puthokpinaba Maheshwar Thongnajamna Manipur Police ta haijakre Haujik mapung oiba pau tabirase Lakadoriba tha ahum mari asigi manungda silchar da flyover gi semba sagatpagi thabak hauragani Mukhyamantri Dr. Himanta Biswa Sharma na flyover asigi urepuyung tamgadori Masida Congress na aranba pau sandokle haina MLA Sri Depayon Chakrabarti na pendaba phongdokre ngarang nithokaba numita silchar da cachar jila BJP ki loisang da pangthokiba pau gi mifam amada silchar gi MLA Sri Depayon Chakrabarti na wapam ase phongdokibani mahakna hai Mantri Krishnendu Palamasung Mantri Kausik Rai gi meeting makhada pangthokiba mifam amana silchar gi chada marpatramapan gi miyamna flyover gi matangda yaningba phongdokibani adubu silchar Congress ki lujingba singna flyover asigi mayokta lebli haina pendaba phongdokhi Ramnagar dagi Capital Point fauba aduga Capital Point tagina National Highway Chittaranjan Avenue fauba flyover asi sengbat kadori bane Paumisingna hangba wahangi pakhumda MLA Depayon na phongdokhi Chahi asigi manungda silchar gi rangir khal gi thabak loisilagani Tarapur si bari lambi gi sinking zone da elevator lambi sengbat pagaloinana silchar sahar gi ising ichau thaurangi thabak sing achouba ahongba maporakani haina mangna phungokhi mifam aduda BJP District Vice President Abhrajit Chakrabarti Secretary Somitra Dev Mandal President Hirak Chaudhary Media in charge Debasis Som Fiklu Das na chingba miyoi singa sarujaki বিষয়টা রয়েছে ওনা বরাদ্দ হয়েছে টাকা তো জনমত হয়েছে আমরা আশা রাখছি যে আগামী 3-4 মাসের মধ্যে মাননীয় মুখ্যমন্ত্রী সেটাকে ফাউন্ডেশন দেবেন যখনই কোনো নির্বাচন আসে নাটক করার জন্য স্টান্ট করার জন্য আমরা লক্ষ্য করি অনেক কথা বলেন আমি তাদেরকে আপনার মাধ্যমে প্রশ্ন করতে চাই যে এই যে ললিপপের কথা আপনি বলেছেন এই ললিপপের কথা বলে আপনি মানুষকে বিভ্রান্ত করতে চাইছেন না আপনারা ফ্লাইওভার না হোক তার জন্য আপনারা পদক্ষেপ নিচ্ছেন এটা আপনারা আগে ক্লিয়ার করুন Cachar jila gi Congress Party gi office ta jila Congress na iftar party amasin ki bagi mangoina nang arang maruoiba miyoi ani Congress Party da join tawkre Katigora Bidhan Sabha Kendra dagi ahumlag BJP gi MLA oikiba Kaliranjan Deb ki machanupa Kumarjit Deb amasung Hanagi DFO Mujibur Rahman Chaudhary makoi ani ngarang Congress ta join tawkre makoi ani ga loinana makoi bu sagot pamiyoi kaya maromsu party asida mingchanki Wafam asigi matangda ngarang paumisingda phongdokladuna AICC gi Secretary Prithibiraj Sathena lakadoriba thamari asida party asi karamna hena chesingadage haibagi matangda Congress na kanna honagani haike Congress Party da yawraduna Kumarjit na hai aihak matam kayagi mamangdagi Congress Party sida yawningbagi wakhalon leiki maruoina BJP gi Atal Bihari na party asi semgat ki bagi meeting aduga manaba meeting ngasidi leitre haike Hanagi DFO Mujibur Rahman haike Assam da thabak phangdabagi awapa syndicate ki thawong khunai sigi noma gi hantharagliba seltum gi pibam rajya sigi michang mikhai nai bagi rajniti gi mo asina chingbagi mayok ta lepkani hairaduna mahak Congress Party da yawbani haike সমস্ত এইগুলা সিন্ডিকেট চলতেছে এটারা সবাই এটা বলার অপেক্ষা রাখে না এইগুলো ধ্বংসকারী এটা আর্থিক অর্থনৈতিক দিক থেকে আমাদের দেশকে আমাদের স্টেটকে আমাদের রাজ্যকে সর্বনাশ করার একটা ষড়যন্ত্র চলছে কিছু লোক ধনী হচ্ছে কিছু লোক নিজের পকেটস্থ করে ওরা গরিব থেকে ধনী হয়ে গেছে আমরা যদি চোখ মুজি অনেক লোক আপনারা দেখবেন যে গরিব ছিল কিন্তু হঠাৎ বিরাট বিরাট সম্পত্তি মালিক হয়ে গেছেন আমরা এইটা প্রতিহত করার জন্য
এই স্বৈরাচারী সরকারের নীতিগুলা ভ্রষ্টাচারে যে লিপ্ত এইগুলাকে প্রতিহত করার জন্য আমরা আজকে কংগ্রেসের হাত ধরেছি। থ্যাংক ইউ। Dima Hasau Jila gi Ningtam Lanmi Bir Sambodhon Fanglogi Chahi Chamaga Humbutra Manga Subama Pokomon Thoronga Mari Lenana Haukiba Nongmaizing Nimita Assam University gi campus da Ningtam Lanmi asigi Mapung Phaba Mitamama Assam gi Mahima Singhi Mantri Dr. Ranus Pekuna Maikum Hangkre Burman Dimasa Kasari Development Council na silang kiba Thoroma Sida Dr. Ranus Pekuga Lenana Mantri Nandita Garlosa Mantri Kausik Rai Assam University gi PC Rajiv Mohan Pant MLA Niharanjan Das na chimba Mioy Singh Saruk Jake Numida Sigi Mapung Phaba Thoromna University asigi Bipin Chandrapal Seminar Hall da Pangthoke Assam gi Mukhyamantri Dr. Himanta Biswa Sarma ngasi silchar da lakadori Mukhyamantri na ngasi ayuk pung 8:15 da Silchar Ramkrishna Mission Sabasrang gi chahi chama surakpagi thoromda saruk yabaga loinana mission asigi anoba mandir sangapagi thoromda mahak saruk yagani Masigi tungda mahak ayuki pung 13:10 tarakpada Silchar gi Deshbhakta Tarun Ram Phukon Higher Secondary School gi Sanapudongba thoromda saruk yagani Numit yungba matung pung 12:10 tarakpada Mukhyamantri na Silchar Civil Hospital da Anoba Critical Care Block ki urep ayung tamgani Haukiba Mars ki tang 13 Nongmaizing Nimita Sri Sri Radha Govinda Mandir Committee Greater Narangi Magazine Gauhati gi lamjing makhada Committee asigi mandopta Holy Competition pangthokre Hairiba changdamnaba sida Sri Sri Radha Govinda Mandir Nupilup Salbarina ahanba mana Sri Sri Govinda Mandir Nupilup Kekura Nagar Ganesh Gorina Anisuba mana aduga Central Women Welfare Association Sadgauna ahum suba mana lauke Sel oina sililangi bagi maigay dagi ahanba manada lupa lising mga ani suba mana lising ahum aduga ahum suba mana oina lupa lising ani kusinaki Thauramadu S. Biradon Singhana conduct biki haina Sri Sri Radha Govinda Mandir Committee Greater Narangi Meitei Colony Magazine Gauhati gi Secretary U. Nilkumar Singha gi pau amada phongdoragle Manipur gi Imphal West District ki Kaisampat Lemajam Lekai dagi chahi kunta suriba nupamacha Luangthem Mukesh thipa khangdana leiriba sigi matangda RPI Athawale gi National Secretary Maheshwar Thonawjamna mahaki matangda langla langjin putopinaba DGP amadi Manipur Police ta haijakre panbayai Luangthem Mukesh mahaki mungmunungi matungina mahakasi Mars ki tang 13 ki nungthil pung ani tapa matamda yumdagi Maruti Alto amada thokibadagi hanjilaki dabani hairi masigi matangda Maheshwar Thonawjamna asumna hai Nuaitaba lemajam lekai dagi na yam naha oiriba chahi kunda suriba Mukesh mapam khangdana hojik thiba khangdan leiriba sigi matangda hojik akoina DGP की ऑफिस DGP मसा से पाव फोंगना जरे गवर्नर ऑफिस पाव फोंगने गवर्नर मसा मणिपुर लेते है भी रहे अदुगा DGP ऑफिस से DGP मसा मसु पाव फोंगना रगा DGP की ऑल तो ऑफिशियल्स मसामक ऑफिस चलगा उनजरे उनबसिदा कमाई तौगे हाबे मतमदा हुजिक लेरिबा अखोगी इनाउ मुकेशी अखोगी नंबर PS ता 316 दगी लान की बिशेमपुर की 340 द लान की लान खरगा महाना मागी रेड अल्टो से चक्र मतुंगदा अखोना फुटेज पुलिस ता फुटेज फंगी बसे कोई चिंगिंग खुल यौद्रिबा अखोगी हॉस्पिटल अमा लेबा अदुगी CCTV फुटेज सिदा चिंगिंग खुल मसामक्ति यौद्रिबगी लंबी सिदा महाकना मनिंगदा हाइजनगिबगी फुटेज अमदि फंगे फंगबसिदा कमाई तौगे हाय मतमदा ट्रेस मोबाइल की ट्रेसिंग फंगबसे अखोगी जौजांगटेक एरिया सिदा कुकी डोमिनेटेड एरिया सिदा फंगी फंगगसु अखोगी मोबाइल ट्रेस की अखोइन हाइबिरपै मतुंग टेक्निकल पर्सन ना हाइरपै मतुंग इना जौजांग अखोगी मोबाइल ट्रेस सिदी 10 किलोमीटर रेडियस ता फंगबनिना अखोगी
aduda leiramoi haibsu leite leiramni haibasu leite hairappadagi akoi kitang akoida hof ama yam thammi aduna yam kanna thiri haibagi process haibire aduna akoi tasengna hairagadi akoi haijaramisi whole security process thadabiraga hojikti PR gi matamni the full right central government ni full process thadaba yarabani full process thadabiraga amtang angang sigi punsi se amda kansi aduna akoina su hope thamjari akoina somna haibibagi matung inna singnu khul area yaudringai da maning gi lambi da thogi haibagi pot ama thambira e haibi matung ina husi angang si adai gi lambi adai gi mafam du da su icham chamna leram basu yai haibagi pot ama thambira e adugi mobile gi tracing dudi jaujang tektal mobile leiraga su none da tholakpa yawi natraga jaga ama tholakpa yawi haibagi technical process thambira e aduna akoi aduda leire haibasu yaroi laduga leiti haibasu yaroi haibagi thambira aduna adu haiba leibanina husi akoina haijarami si phare ozana du haiba leibanina akoi full security personnel thadabiraga full power thadabiraga husi president rules leiribani na full power thadaraga angang gi punsi se angtang kan nabona si ngaina ban nakong haraon bai thabak sidi yam tawu yai aseng bharat thabak tu implement tawu dunia ba ngasi thoiba tawdok sida ngasi thoiba sida e chamchamba akoi isura khurumjari kaim torom da oisanu Apunba naha luptin bontarapur gi chahi yangkai mapung pharak pagai roinana pangthokliba sana pudongba thoronggi ahanba numit March gi tang 13 gi ayukta apunba naha luptin bontarapur gi president oinam Sanjip Kumar na lupki peral singkhatki amasung thoromasida lupki advisor sing amadi member sing S Menjor K Ganga TH Manibhadra L Nilmani L Bimol L Priyaberta K Osini K Ranjan O Sonat Kumar na chingba miyoi sing sarujaki celebration committee gi chairman K Osini na maira chukat pitana thorom haudoki numirasida marathon 100 meter race 400 meter race futsal badminton long jump high jump na chingba masana sing pangthoki hainaba lei adungai salailen sidaba amasung leimaren sidabi anigi mapari nongda lairen pakhangba phangjaki bahakta harau mathoi karaba manai masen singna zawong sang adu mai thadoklaga mai aduge koibada sakhiba jagoi lamta thagi thanin thabal marakta chongduna saba jagoi ne haiduna thabal chongba khongnakibani so hainei lamta thagi zawsang thabal chongba maige kayada chongba haunarakle haukiba Mars ki tang 13 Singirbon football sanabungda chongkiba thabal ki matek amatang yengminase Tripura gi meitena taba mafam singda yausang mai thabagi matungda chahi kaya gi mamangdagi chatnaduna laktaba thorom sing bikhaniba amadi holi chatpagi thorom sing hawjiksu paksana pangthoknari meitena taba kungang sing maruaina auli dholesor obhoinogor khunau nalgoria komolpur kuchai nala dhakabari lalsingmura sonkhola golaghati chionpat bamutia amadi jolbasana chingba mafam singda holi thoknaki haina agartala dagi phangba pawasina hairi
Energy Healing Center Rongpurda computer gi matingna anauba amadi ariba anabasingbo computer gi matingna layong khangdokpuna layengba hausare computer gi matingna makal makhagi anabasinggi report lawthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395732456 number asida call tobirana bakhanganjari Chaliba chahi lising aniga kunmanga sida adomna mutual fund natraga SIP da karambada sel tungsinbana hena kanaba oigani haibagi matangda mamutana khangnanabagi damakta lamma sida khang hairaba karam punsida mahaki mobile number 7896496096 number asida WhatsApp ki kuthangda natraga call tobiduna miteilonda free advice lobinaba khangalagle panba yai Sel tungsinbagi lam asida mutual fund expert asi Guwahati da leiba mutual fund distribution gi Janasanchoy Finserv koba firm amagi co-founder ni loinana hairiba firm asiga chahi tara hena loina duna lakraba misakni Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Lakhipuronline channel asibu yengbiriba singna paw asibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna silchar da flyover gi thabak kharani sida hawgadoriba sida congress na aranba paw sandokle haina MLA Sri Depayan apenaba phongdokre Hanagi BJP gi MLA Kaliranjan Dev ki machanupa Kumarjit amasung Hanagi DFO Mujibur Rahman Chaudhary Congress ta join tawkhre Ningtam Lanmi Bir Sambudon Phanglogi mapung phaba mitamama Assam University ki campus ta maikum hangdokre Assam ki Mukhyamantri Dr. Himanta Biswa Sharma ngasi Silchar da laktuna Ramkrishna Mission ki mandir sangharagani Sri Sri Radha Govinda Mandir Committee Guwahati ki lamjing makhada holy competition pangthokre amasung Thiba khangdana leiriba luang them Mukesh ki langla langjin puthokpinaba Maheshwar Thongnajamna Manipur police ta haijakre Lakhipuronline YouTube channel gi paw sandok jaba ngasigi oinadi matang asida loijare